emergency service piduna lakle karigumba adom da heart attack ki layong haibadi ikang khangongdana thabak naba sor honba waba oi thangba pamom naba thabak lumba wantharakpa asina chingba singa si thengna birabadi thengtha biraganu athuba matam da sky hospital da lakpiduna khwaidagi hena pharaba experience leraba heart specialist katana biduna huina himu yana bagi kudong sab lobiu sky hospital da makal kaya gi chang naina heart ki oiba layang liba services singdi EPS RFA for palpitation device closures of ASD VSD abadi PDA whole in heart coronary angioplasty and stent implantation pacemaker ICD combo implant balloon dilation of heart valves open heart surgery gi makal kudumak haibadi coronary artery bypass graft surgery surgical replacement of heart valves MVR AVR DVR okpadagi heart ki ahoba lerakpa angang sing asina chingba sing asi layingli heart OPD timing 9 AM to 4 PM Monday to Saturday 8 AM to 1 PM Sunday hena akopamarog damak Sky Hospital gi reception ga tanabiu Imes PAODAM mi eng tabiri basingbo namai them kajal devina khurumjari ahan bada maroi ba pau pijari Manipurda handak nong leptana chubudagi ising ichawgi phibam hena lusilakli Security force na operations athabada kuchukudai kaya phagatkhre Noidana lawmi singda kharif crop ki Lauro ke faudi enthokre Mapung oiba pau lamda masigi tampak ke saruk ama oina Imphal East ke Imphal Tural ganakna leiriba mafam singda Tural gi fibam fagatpagi mami udri James Imphal East DC soibam lekai nomoibung yauna tongan tongan mafam sing ising na thumjin krei lamda masigi lenga ke khwaidagi chawba ana layeng fam oiriba James ising na thumjin lakpana maram oiraga ana layeng gi thabakta chawna akaiba piri mathau tawa patient sing rimsta hondopagi thabak sathakre layeng sangasigi makhagi sarukta leiriba ward sing ge patient sing mathaki saruk singda hongatkre patient sing hondong honjing tangnona ba NDRF SDRF Army MMTA arambai tengol ge thomi sing na kanna hotnaki hiramasi ge marinana James ke MS Dr. KS location na hai lamda masida numit kharani ge mamangdagi nong neptana chubana maram oiraga ising ichaw thokliba sida ngarang fawbada James ke akoibada ising tungba horakpadagi cheching thawrang nakhotuna lakpani khanghaudana ahingda ising ge phibam khanghen hengalakpana James ke makha gi leiriba ward x-ray lawfam chawopi singi leifam na chingbada ising thumbadagi leiriba patient sing mathakta hongatlakle tangai fadaba patient sing Rims Hospital da transfer tawbagi thabak tongan tongan ba rescue team sing na chathari karigumba makha tana ising ge phibam asina hena Fajal Laktragadi mai ising kudong chada bakaya mayo narakpa yabagi akiba do leibana marilina ba state lenga ke makok thongba singda pau pi kre lena oirakpa phibam adugi matung ina thawak paikhat na ba hotnagani mahakna hai hauji fawagi oina emergency service te adumak thabak tawri ising ge phibam asige matung ina OPD gi thabak thorom yagada ba oiragadi adumak sathagani phongdokhi Aruina ko transfer out tawna na ko khudong jabam lagu cheri amasung sidai sidai riba stake tawdana leiriba kariguma duty tawbu mayam sing puthok pujin tawna ba NDR PSDR ki mi daktana akoi mating pangna na ho yam kana tawri masamdi sina sum toksilaga di akoi de leiriba water supply adagi ising ni sappa ko gi mai gi ko gi generator na taba akoi transformer line sing thumjalaga di problem mayam dugi akoi apprehension leibagi koi commissioner or higher authorities su pau bijagre amasung madugi matungina akoi step si lakhotchari Ngasi All Manipur United Clubs Organization amuko amadi Manipuri Students Federation MSF ki apunba rescue team na Porampat TV Tower gi akoi bada riba miyam na thingnari ba ising ichaw gi awawa mayo nariba sidagi upai oina ba saphagada ba amfam singda hondopagi thabak sing mateng pangkre nong leptana churakpana maram oiraga Imphal Tural gi ising imai
पाथबा अमदी तोरबान कायबना मरम ओइदुना इम्फाल मयोनगी मफम अयाबा इसिंग इचाउगी अवावा मायोकनरक्लिबनी फिबम असिदा इसिंग इचाउगी अवावा मायोकनरिबा मियामगी मतेंग पांगबगी थबक अमुको अमदी MSF के थौमी सिंगना पाइखलकली ngasi amokogi general secretary Pratap Laisangthem general publicity Haisnam foreign mangang amadi MSF की president Haisrosan general secretary Sundarandu chingba team amana mafam asida changsinduna mateng panglibani amuko amadi MSF की Imphal East district area da district organization amadi unit singna mikupna home singna magi area su senaduna lady miyam su mikupna home singna laiminaduna angamba mateng pangmina se haina phongdorokli lamdam asida thokliba ising ichawge fibam phagatpa mami udri Imphal skill lifeform khuno lairik yengbam leikai nagaramna chungma mafam sing tapna ising thumlakpa hore haukiba nimi kharani asida nong neptana chubana maram oiraga Imphal turagi imai pathokna chalakpadagi turial torban kaibana maram oiraga maru oina khurai khomidok haingang porompat soibam leikai nomoibong wangkhai angom leikai konung mahabalina chungba mafam singda ising thumjin khibadagi miyam awaba mayoknari ngasisu makhatana ayuktagi leptana nong chukhibana maram oiraga turalgi imai pana cheli iril tural warning level gi mathakta trainbada manak nakpada laiba miyam chaksin thawang lakhatnaba hawkhre haingang ahalluki Imphal tural torban kai khibana maram oiraga haujik laifam khuno lairik yengbam leikai sangakpam gi mafam sing nagaramna chungba mafam kaya tapna ising changsilakpa leptri Imphal iski haikro makhongda ngarang ayu Imphal turalge torban kai khiba mafam adu haujik suma pungfana semjin bangamdri charawna meter kuntra rom hena kai khibana maram oiraga Imphal dagi pangai tamna chakhiba lambi faunaba ngamdana leiri torban kari mafam adu ngarang dagi hauna lenga ki mairina ba department ke mioi amadi tongan ba volunteer kaya yaruga thingnaba hotnari ngasi so excavator achoba ani amadi macha ama yauna thingnaba hotnabada akai mafam ge saruk ahum thokpagi amarom ge sarukti menba ngamkhre adubu wathawriba saruk adudagi chentherakpa ising aduna haikru markhong bazar da leiba Imphal pangai lambi gi yamna maru oiba kalbat ama tangkhai ama chenthakre masigi mathakta masidagi chentherakpa isingna khabai shoja leiba 7mr ge complex yauna mafam ayamba isingna thumkhre lodina Imphal urkhul lambi gi mafam kharasu isingna thumba hokre amaromda isingna thumjin kharwa mafam da laihoba miyoi sing asisho arambai tengol gi tengoloi singna tongan balup amadi department ki miyoi sing lokthokpa amadi hondopagi thapak makha chathari lamlai kendra ge manangda leiba itam nungoi amadi sawangmungda iril tural torban kai get tawrakpadagi MLA case ibom chamasa yaroga leirai semjan khrei ngarang dolai thabi beres ke satar ama phakai khibadagi iril tural ge imai khawang wangkhalakpadagi itam nungoi amadi sawangmung ge torban sing पाथगे तौरपदगी MLA ना खुदकी ओइना लेबाक हाइजिनदुना सेमजनखी हौखिबा नमित खरानि असिदा मणिपुर की चिंग अमदी तमदा नोंग लेप्तना चुबना मरु ओइबा तुरियल कया कारकपदगी इम्फाल इस्की मफम अयाबा इसिंगना थुमजिन खिबगा लोइना नंबु तुरियसु इमाइना चोना इसिंग चेंबगा लोइना तुरियल असिदगी पाथोरकपा इसिंगना सगोलबन मोयरांग लैरक्ता लैबा लानिंग थौ खमलांग बना चिंगबा यावना अतै मफम कया इसिंग थुमजिन बहौरे अमरोमदा तुरियल असिदगी चेंथरकपा इसिंगना उरिपोक लाइखुरेंबी मपा खोइसनाम लैकाई चैराप कोर्ट न चिंगबा मफम सिंग इसिंग थुमजिले नोंग असिना मखा ताना लेप्तना चूरबदी नंबुगी अकोइबदा लैरिबा मफम सिंग मखा ताना इचाउगी अवावा मायोकनबा याना लैरि मणिपुर की चिंग अमदी तमगी मफम सिंगदा सेक्रेटरी फोर्स सिंगना थीबा होमबगी ऑपरेशन एरिया डोमिनेशन की थबक सथब लेप्त्री ngasisu kaksen district के हियांगना पुलिस स्टेशन ना कोनबा वाबगाई थिंगन लेकाई एरिया दगी सिक्योरिटी के कांगबुना 5.56 इंच राइफल अनिगा मैगजीन का लोइना बा 303 स्नाइपर राइफल मरी एंटी राइव गन अमा 303 के कापा यारिबा मरु तरा निपान 7.62 की मरु कुंतरेट 5.56
6x30 mm gi maru kun amadi gari gi tayar rubber tube ahum phagatkhre hairi Haukiba mege tang kunipange media singda Ima Hospital Kaksingbu Maral Churakpa Wafam Kaya Fongdo Narakliba Aduga Marilena Ima Hospital Kaksinge Maikaidagi Wafam Kara Hospital Asegi Human Resource Manager Naurem Priyarina Fongdorakli Thokriba Thaudo Adugi Matangda Mahakna Paladuna Hai Tontang Kamran Jahi Humfumanga Laifamna Kasim Village Tagini Hariba Mioy Ase Me Kolumdogi Numidang Pung Taramatugi Minute Taramanga Taba Matamda Kaksing Taulekai Eli Seprang Leiba Ima Hospital Tabaki Anaba Amaga Marilena Pukalakibani Aduga Matangi Numita Makoina Haizabagi Matung Inna Atop Hospital Amada Pujakraga Lakanam Laba Matung Da Lakidavani Lakidraba Adugi Damakti Hospital gi Maikaidagi Thamoi Changa Nungaitabasu Fongdorokli Hospital Amada Asoiba Natraga Pesing Maikaidagi Asoiba Haibasi Legal Natraga Akhangba Specialist Medical Board Amana Fazana Investigation Taro Matungda Achum Aran Adu Khangadabani Amadi Lepkadabani Adubu Achum Aran Karisu Khangdringaida Ima Hospital Bo Maral Hekta Shijin Ba Haibasi Leibak Machata Daba Mapung Fadaba allegation amani amadi lana maral suibani loina thawang asimang akanba maungda condemn tawi haina fongdorakli Priyarina Makata Duna Hai patient party na hospital asida patient bo darkar leitana thamjinlaga paisa tale haibasi ngasi fawbada Ima Hospital na Darotri Ima Hospital Kaksingna awana taraba leita lairaba singidamak kathopaga loina ana layenge thabak sataduna lakli amadi higher medical center singda maram Amadi Matam Chana refer to Bugi record Mayam Amasuladi, Todo Asida, Hariba Pesan Asigi, investment Asi, Sunatagi Lupa, Listing Tariat Marifutara Kaktani, Masidi wrote an examination Kaktani, Marilena Daba, diagnostic test Amata Tokibalate, Pesan Asi Hospital, the Chakiba Matamda, Equina staff nurse Ama, ambulance to Haki Haba Matamda, Equigi patient Tontang, Kamran stable Oi Maram Aduna. Staff sister Yautragaso, Lambida Tolapa Risk Kudimak Masana Luzagani Haibagi, consent form that signed Tarambaso lay, Adugisamatakta, patient Asti, Ima Hospital, the Gichakiba Matamda, stable Oina Chaki, Hariba Maram Sangashina Ima Hospital, that Maral Suribase, condemn Tawi, Amaso medical line that Tabak Toriba, doctor, nurse Amadi, staff saying the suit, morally down Oihale, a Sigumba, Achum Aran Kangdana Hospital, Amada, Maral Hekta, Shujin Basita Vigano, Miam Naso, Manipura Lariba, Ana lying Sang Singda, Anaba Amalaki Draga, Achum Aran Kangdana, Maral Hekta, Shujin Ba, Poche, Ekai to Gaibagi, Tabak, a state of Vigano Hinaso, appeal thoroughly. The game has a power tower train. Patient as a hospital, the Gisa Kiba Matamda, Quina. Staff nurse ama ambulance ta hapchage haba matamda makoina koigi patient haibadi tontang khamran stable oi maram aduna staff yaudagasu sister nurse yaudagasu lambida tholapa risk kudima masana lawjagani haibagi consent form da sign tobasu lai hariba maram sing asina hospital da maral sibasi strongly condemn tawi amasung medical da thabak tawduna lairiba doctors nurse amadi staff sing dasu morally down ohele Social and Economic Development Organization SEDO Yaripok Bazaran Senduna Handak Haidokiba Council of Higher Secondary Education Manipur Lobak Class 12 Examination 2025 da Arts Stream da Manipur Pumbagi Oina Ahanba Position Lawa Krabi Kaisam Hana Yauna Club Asana Konba Umpamdagi Mark Yamna Fangduna Mai Paraklaba Mahiroi Sengbu Oktuna Puning Thagwatpagi Tharom Amangasi Club Astage Conference Hall da Pangthokre Mahiroi Seng Puning Thagwatpagi Tharomaduda SEDOgi Advisor Seng L Syam Choron and Newton Kumar, K. Syam Kishore, and Priyo Kumar, President S. Savasandra, General Secretary K. S. Surat Amadi, Women's Wing Advisor K. Chambi Devina, Athiba Mithune Singh Oina Saruk Yaki, Ngasigi Tharamaduda Class 12 Arts K. Haba Position Takibi K. Sam Hana Amadi, Class 12 Amasung 10 Examination Sing da Chalda Marifugi Mathakta Phangba Mahir Sing da Lai Pareng Huktuna, Momento Amadi Selge Mana Sing Piduna Puning Thagwatki, General Secretary K. S. Surat Nafung Manipurgi Thawal District amasong Yaripok Maikaigi Mingchat Purakpagidama Kaisam Hanabo Awangba Thakta Ikai Khumnaba Uchari Makha Tarakpa Tungi Punshidasu Hena Mai Paglakpa Ngamba Oirasanu Lulena Matung Tarakpadasu Laikai Asidagi Kaisam Hanagumbi Angang Sing Thorakpa Oirasanu Miyamnasu Angamba Mateng Pangbiu Haina Phongdokhi Hari Youth and Students
Development Organization Kaksing at 1979 metric batch of Kaksing High School na senduna mithoi mihelaba mahiroi sing taramna okre ngasi Kaksing mahale kaida leiba Mandan Villa da pangthokiba thoromaduda thabaktagi potharaba headmaster Moyangthek Mukunda amasung Kaksing Higher Secondary School dagi thabaktagi potharaba oja mayang namam amujaungna tharoma pusing oina saru yaki ngasi gi thoromaduda kosema loba chahi sigi class 12 ki exam da R stream da mari shuba position Krabi Yankom Sasena Maclini Apopa Laikidraba Y Sormozit Kaksing Maya Lekai Science Stream da 18 position Tarakraba Naurem Rosilia Apopa Naurem Samilan Kaksing Sumak Lekai Amasung 20 position Tarakrabi Belinda Salam Apopa S Navachandra Kaksing Wari Salam Lekai Amasung Bosema Loba High SSLC exam da Kaksing Higher Secondary School Kaksingi oina makong mathang takraba mahiroi ahum mathang sitna Mayengbam Aditya Irengban Mayembam Venus oina Kaksing Fokshufa Lekai amasung Purkhambam Nansal Kaksing Wari Ningthaujam Lekai da sel amasung sakang se biduna pukning thagwatki Back to School Haiba campaign amang ase lamjeng maira Sindam Sang Pauravida Pangthokre Ngasigi Tharom adu Manipur State Rural Livelihood Mission na promote tawduna Kanglei Hiyai Women Multipurpose Cooperative Society Limited Cluster Level Federation Lamlai Cluster na Thaudang Lauraga Ibudawgi Apunba Mangal BLF Nungboina Singkibani Tharom adu dasaru yaba lakhiba Lamlai SDG MLA KS Ibom Chana Hai Lairabagi Khwaidagi awabasi Supam Nomphom Leitabasini Chakhalakpagi matung ina lawu singu bagi thabaksu mechin na mahusulakle matam amada microfinance tawba singna sendoi selep yamna lawrami adubu ngasidi Manipur State Rural Livelihood Mission Bank singna lairaba khunja maru aina seleb group ki member singda khudong chaba kaya piri lamlai esigi manungda semilon mahima sing yumlai kairegi Thak wangkhatna bahotnabada mahaki maikaidagi angamba daite lawani MLA na nong chingge phibam phatrabasu nunggoigi BLF self group members singna campaign asi mai pakna bahotnaramba thagatladuna selgi tengmang su piramki ngasagi tharomaduda sawambong jila parishad ki member yumnam ibungo Elias ibung hanbi and Daneshwar Chairperson Administrative Committee Sawambong Gram Panchayat na chingbasu yauna tharomaduda apunba member chaning asupna marina saru yari hana su phongdorokli DC Bisnupur in charge ADM Bisnupur su oriba Indian Red Cross Society IRCS Bisnupur District Branch ki Vice President Tourism Opendro MCS amadi IRCS Bisnupur District Branch ki Chairman Dr. Wahangbam Gulapi ki thausul makhada Bisnupur District ki tongabam from singda senthok laba imung singda ngasi temang potlam sing yenthokre temang potlam singdo IRCS Manipur State Branch ki matengaloyana IRCS Bisnupur District Branch nap yenthok pani IRCS Bisnupur District Branch के Founder Chairman Irengbam Jugeshwar, Patron Member Thingbaizam Soran Kumar, Secretary Dr. Huidrom Roman, Committee Member Wahangbam Tolangau, YRC JRC की Assistant Coordinator Soibam Rakesh, Volunteer Singh Joy Chandra, Sanatomba Menan Amadi Joy Kumar Yauna, Volunteer Singh na District Asigi Manung Chanba, Taubul Khoijuman, Oinam Nambol Bisnupur Isokhulgi Sentok Watpana, Yum Semjin Mangamdabadagi Yum nong yuduna lariba imung sing yengsinbina ba kana laitraba amadi suba nombak ngamdana famungdagi hendana lariba miyoy singi imung singda tarpaulin blanket hygiene kit kangkhal na chungba tengmang potlam sing asi koina chatuna yenthoki matam khara irangna charangna thokloragasu jinjak ki pothok puthoktabadi yadabanina kumbi kendra gi longmi singna pothok puthokna ba pandamda kumbi kendra gi Progressive Farmer Association na kharif loro ki damak longmi singda ngasi lemna phaudi yenthokre tharomadu da ICAR lamphatpa na puthokpa RCM 13 amadi RCM 15 gi phau makhal ani adu Democratic People's Front DPF ki Political Affairs and External General Secretary L Sanayai gi matenga loinana kumbi SC gi tongan ba mafam singdagi lakpa longmi yangkhairomda Manipur gi leibak lehagwa chana ba faudi sing adu yenthokibani wangon nawda khongda pangthokpa faudi yenthokpaga marilina kumbi kendra Progressive Farmer Association gi President Sanasam Langi Setheng Nanglaba Red Zone gi area da lariba Samil on gi fibam sokshilaba kumbi SC gi longmi singda RCM 13 amadi RCM 15 gi faudi sing adu ahan bataka ki oina longmi yangkhaida yenthokpani
Sanabagi Pau. Mamang thagi tang kuntarutagi hauduna tang kuntramatoi fauba Hyderabad pangthokiba 26 sub junior rowing competition da medal roklaba Manipurgi sanaroi mari saru yaruba sanaroi sing amadi officials sing Imphal International Airport ta imung manunggi miyoi singna ngasi taramna okre medal rokraba sanaroi mari Sendra dagi bronze medalist Khairakpom Bidyalaxmi Moirang Ok Songbom dagi bronze medalist Priti Karang dagi bronze medalist Sylvia Moirang Konjangbom Nekai dagi silver RK Vidyajit Atay saru yaruba sanarosing amadi makogi coach KS Indira amadi team manager A Rupavanda Lengan amadi lay pareng hungtuna taramna okay team manager oina saru yakiba A Rupavanda phangdokibada India gi mafam kayadagi lakpa team tarama pana saru yaduna pangthokkiba competition asida sanaroi marina final changduna medal sing ase lawakibani haiki panbayawadi team tarama pana saru yaduna pangthokkiba competition aduda silver ama bronze ahum phanglakibani punna sanaroi marina medal phanglakibani Amaromda Sendra dagi bronze medalist Khairakpom Premchan amadi Thobigi machanupi Bidyalaxmi bo Sendra gi miyamna Sendra Chingkhongda ngasi taramna okre Bidyalaxmi na Sendra da hek yobaga khulgi miyamna lay si pareng sibiduna taramna okay Aroibada maru eba pau amuka hanna pizari Manipurda handak nong leptana chubadagi ising ichawgi fibam hena lusilakli Security Force na operation sa tabada kuchukulay kaya pagad kray. Lunin na lawmi singda Kharif Lawro ki Faudi Yento Kray. Matang asida imes palong sanok sa pollution jari mi eng tabiri basing bu amukahana kurum jari.